masi tholiba thoudang wathok mayam sing asina aikhoigi tungi asani haina thamliba angang sing asida karamna impact pibagi amasung masigi impact asidagi aikhoina karamna positive impact lomda onthok kadagi haibase Manipur bu nungsijaba mama mapa sing amasung aikhoigi izati asibu kanimba mama mapa singi mafamda masigi wafam ase thamjabani wafam asi muna tabiduna nainabi amasung adom icha sing ado hariba phibam asidagi aikhoina thengnaba taragati makoibu hena afaba phibamda poroknabgidamakta video achi semjabani haubada loi phawbu yengbinaba amasung masi kanagani haina khanba taragati share su tawbiu haina thamjagi ahanbada aikhoigi angang sing ase haujiki matam asida asuki mating ngangna sanaba yadabagi asauba isu ase thorakle makoi asauba asuki matik makoida laiba aikoi thengnarakle aduga makoida asuki matik ngangna sangnaba yadabagi sangse yamna hekalagle hauki matam kharasida mapungona masi karaidagi no hai matamda aikoi akoibada tholiba environment asigi impact ni haina lobu yai mapungoina covid na maram oraga sahi ahumuk sangsi angang singasi mama mapa ga punna lemina bakhak natana online class ta makoi singase difang tawraga makoi singsi leirak labani aduna mobile phone da amasu social media da makoi hena adapted oraga makoi gi mind si stuck tawraga leirak lamatamni asigi matam sida online gi class amasung tongan ba school home assignment sing masi submit tor makoida akoi outer environment asida makoi si adjust tawba ngamdaba awaba mayam akoi thengnaki hariba adu tamna angang sing adu adjust tawraktuna kagi covid ki laina asi apung phana phara matong dati laibak thiba thoudok tagi amuk kaluk ani gi irang asi amuk lakhre hariba kangup ani gi irang asi lakla matamdadi kaidawi ha matamda amuk aikhoigi angang sing asida asuki matik laman khomningba ashauba amasung ama challenges oiba behavior sing wakhal sing makhoida polakle masi poktaba yaroi maramdi masi environment da thokliba impact adu angang adu yawra ibani even aikhoigi puling wakhal phawba nam sonthaba tanja sing aikoi mayam yawi adubu aikoi oikhrabasu aikhoigi mature oraba mama mapa singni aduna aikhoigi mature oidaba angang sing asi karamna tungi Manipur amagi damakta aikhoina semkat kadagi haibase yam asowa question ama orakle aduna maram oraga aikhoina piglib angang sing ase makhoigi asaubi changsi tholiba thoudang wathok sing sta hela ini khudam moina harama tamna karigumba yengnabagi mi sing asina akhoigi jati gi mi sing asibu opi nei biba hatpi tu biba thorok matamda aikhoigi angang sing asuki matik saw makhoi laman khomning bagi thamoi phawra e makhoi asuki matik sawbana maram oraga makhoi da yam negative thought khalakpaga loinana madugi action phawba angang sing ase tawthorakpa khoi thengnei samna aikhoina Facebook da aikhoigi jati gi angang sing natraga aikhoigi jati gi nupi sing natraga aikhoigi jati gi naha khungakpa sing awana ta matamda angang sing to kadawbagi makhoina si tawribano kadawbagi ti makhoina masi tawrino aikhoigi jati bu kari mana makhoina ha toklibano haina makhoina sukimatik sawa do oi adu angang sing to leramda ba asawa ado tamna hen sawlai anaw no paw mayam tabsina maram oraga amaronda aikhoigi jati gi mi sing si matam angang sing mamitigi mapi tara kappe somna kari gi tawribano aikoi laman khungmani haina makhoina challenges kya taw masi afaba khudamni adumapu mase karamna koina afaba khubamda onthokadagi haibadudi aikoi yamna mathau tai mamale panu shi bhai basidi afaba khudamni adubu mamale panu shi base aikhoina karamna afaba khongthang da pusangadagi haibadudi ngasi mama mapa oiba sing asina angang sing adu tambi mathau tai aikhoina positive oiba response da positive oiba challenges kaya aikoi paikhat pu negative oiba challenges nataba aduna aikhoina hariba angang sing asida makoi
mama mapa ayambana wari sanabada angangsingse han tawramdaba behavior mayam tawrakle khalamda wakhan mayam khalake ngangodaba mayam ngangae na mama mapa singduna yamna surprisingly aikhoida wari sai aikhoina masi munna observe taw matamda masi environment aduna akoibagi phibam da tholiba thawdo wathok mayam singsina makogi brain da sukhiba makogi wakhal pungda thamkiba madugi maramnani aduna masigi phibam asida angang sing asi sanglaba matam asi laklibani aduna mashariba matam sing asida angang sing asi bukaram na koina coping management sing coping mechanism sing emotion mechanism sing anger management sing tongan tongan makhal ki makoi puning phathana ba amasung makoi positive oiba response kamaina lahon gadagi haibase akoi gi mama pa sing na khangbagi matam orakle karigo mama pa sing dun atugumba yamna revoke oiba wakhal sing yamna challenges oiba wakhal sing po lamatam da angang sing adabu puning phathana bi damakta makoi da poktak pibagi matam orakle aduna hariba poktak sing asi matam sana angang sing da pihaudraba amasung makoi gi aningba pamba du da aikona thadok tuna thamkiba taragadi aikhoigi izati asi hena mangni sangsin bagi mahutta tung han bagi phibam lakani adun yari makhi aikhoigi angang sing ase morally spiritually yamna positive oiba sound mind amada growth up torok na bagi damakta aikhoina tongan tongan ba education sing counseling sing makoi pi mathau tai madu matam khatada aikhoigi zati asi yamna mapangan kanba zati ama orakani amasung hena mapangan kanba khaknatana aikhoigda kanana su wa haiba ngamdaba khut thaba ngamdaba zati ama orakani aduna maram oraga ngasi gi angang sing ase tungi mironi ngasi gi akoi isai su sing ase soikraba tungi miron da su aikoi soigani aduna aikoina yari makai aikoi gi zati asibu hena tungda bright future ama oina bi damakta mama mapa singna angang sing adabu positive oiba responsing amasung positive oiba challenges kaya khona thenaba ngamnabi damakta wari shabiba counseling tobiba mathau tai aduna school singna sumasigi daita lahon janingi aduga civil society organization singna su masigi daita lahon janingi amaronda makhatana mama mapa singna masigi matangda samamnaba amasung hena ngana sanaba songa yadaba phibam laktuna angang adugi punchida aranba mai kai de hena chatkiba yabagi phibam nei bataragati aikhoda paw phawbirau aikhoina angang sing adu laktuna wari sanasage aduga makhoida apung phana counseling tawduna hena positive oiba challenges kaya makhona take up tawraga hena bright future ama semina si hawa phanu thamjage aduna adoma paw phawbirang nabgi damakta ai door to door care consultant ki number se hapsage masida paw phawbiraga aikhoida adong problem si solve to mina si hawa phanu thamjage loina masigi damakti matang sida loishin jari